Burma da leiba militant sing na laaga akhoi naga gi khun choro gi khun sida mi phuba chaiba mai thaba si mayam tawraba hauda foreign gi mi natraga mapan lam gi Burma gi mi naten hairadi asidi aranba oigani na khalli asigi matang sida kopna akhoi gi government agency oigera NIA oigera CBI oigera kopna thijillaga asida maral leiriba mi singse punishment amasung justice se pigadabani habse demand tawjaningi Indo-Myanmar border da leiriba Zachoro namli amadi Wangli village da chathakiba attack po external aggression na haina Home Minister Govindas na phongdokhiba wafam khunja amadi chingtam gi lupsing na yakhidre terrorist attack nanglaba khunja singda chana thaknaba yauna angam batengbang potlam sing mateng pangkhre Hiram asida Impact News ki paumi Arshi Mangangcha amadi cameraman Yohen Arambam dagi akhanaba paudam ama Myanmar da base toba KNB amasung PDF terrorist singna tha sigi taret ki ayuk pung marirom tabada Indo-Myanmar border da leiriba Z Choro namli amadi Wangli da yum kai mai thaba yauna nongmai kaptharaktuna attack chatharakiba khulsing asida Kokomi MNFCC IPF Manipur na chingba ching amasung tampaki lupsingna ngarang chatna yengshinki Imphal dagi pung taret rom changna chatlaba matung khulsing asida thungba matamda khunja sing mapi mapana senbinaba leitabagum Matu Maman Isun Sona Lainaramki KNB amasung PDF terrorist singna chathakiba attack aduda Jingso Phai haina su khangariba Z Choro village na ka henna amang ata thokpa thengnaramki Oh, look up, shut up. At Namli market, which was burned. Ekoi ki wakhanda ekoi Manipur ki integrity Manipur ki lamse last village singse ekoi na hairiba khunma pan singse na ngak raga leibese Manipur police lakte ha basida ada mani IR si mafam sida mi kunthra kun tara khaktang leibada so ekoi Manipur integrity ngak ba adu ekoi lamsi kanba ngamgne ba adu kana su lakte bide ekoi sumaina leibata ardi ekoi kayam kuina ekoi na without any civil khakdana ekoi protect to bangam gidra Z Choro Khulgi oina church natana punna yumkai kunrom tumna mai thadok piramki madugi mathakta gari macha amadi achauba kaya lawba yadna mai tharamki loinana church ki machak mathum yauna yumgi sel amadi atei polam kaya terrorist kangbu aduna pukhi haina khunja singna phongdoraki hai riban numit aduda KNB amasung PDF terrorist marphudra romna Myanmar maikei dagi laktuna maikei ani ahum dagi nongmai kaplaba matung RPG kapsinduna landaba Horakibani Thogdok aduda mathawai hingnaba chenkhiba nupi angang amadi ahal oiraba kaya ngasi su masagi khulda halakpa ngamdadana ukhrul amadi KAMJONG da changjafam lawduna leinari utana Oro sir dum lepigra Adon nahan gi thokhiba thodok se KNB ga PDF Burma base tawba naharon singna laaga yum se mai thabani asidi segna clearly external aggression ne Manipur state government na so aduga central government na so asida thaidok thain tora haina ngai kari su leite asidi clearly external aggression ne foreign aggression ne Loinana namli amasung wangli da su chapmana ba maungda kuki terrorist sing aduna yum dukan amadi kaithel kharam mai tharam kibani Chatharakhiba attack aduma KNB amasung PDF terrorist singna chathakibani habigi khudam changdam chapchana lei kuki terrorist sing aduna attack tawrabasu Z Choro manak nakna leiriba taramathoi suba Assam Rifles na kumai yengduna leikhi haina khunja singna pendana phongdoraki makhoina yum mai thaba loiduna hankraba matung Assam Rifles ki kangbul tunglakhi Masina maram oiraga Assam Rifles ki khud yarumgani haibagi chingnaba leibana khunja singna Indian Army da thajaba thamdre hairi asigumba fibam asida state ki Home Minister na external aggression na te haibagi maram karino hangladuna masagi khunja fauba ngak senba ngamdaba lengak leirubagi kanaba leite haina khunja singna pendaba phongdoraki People who are living here,
लाग्रगा विटनेस तौरगा केने खोइने हाइना मोइ लाग्रगा कबो की परमिस की वांगाक ngangrga lagrga itik torga hangrga mana krig interest hauji ke foreign aggression na te haibudu ekoi nungai te atudi hairati assam rifle goishu adumain togre ekoina ngai bakan di laktre aduga last lakre mikna urushu manana tarashu tadabukumna leikradi adudi ekoi directly moishu yaubra cookie militants koibu support tori bra haiba ekoi ke wakanda suspect leye Marak asida KNB amasung PDF terrorist attack nanglaba khulsing asida hauzik lengakna state force thamhodri masina maram oiraga khunja sing mipai thangbai ba punsi marel amada leihori loinana lambi thong amadi mai isingi khudong chadaba kaya leibana khunja sing hingbada awaba kaya su thengnahori खुदोंग चादबा हाइबबो मी अमा ओइने हिंगलबनिना मसिदा मेडिकल हॉस्पिटल डिस्पेंसरी यामना दरकार ले लंबी थोंग यामना दरकार ले अदुगा वाटर सप्लाई यामना दरकार ले अदुगा इलेक्ट्रिसिटी दरकार ले मी अमा हिंगबनिना अमंबदा यामना वाना लेबा लाइरिक पारसु अमा थबक अमा तोरसु नुमदांग चाक हरसु मै लेतबा असिगुम्बा अवाट पमयाम लेरे Amaromda khulsing asida jatakhiba attack adumak external aggression ni haina kokomi MNFCC IPF Manipur na chingba ching amasung tampaki loop singna phongdorakli Burma da leiba militant sing na laaga akhoi naga gi khun choro gi khun sida mi phuba chaiba mai thaba si mayam tawraba hauda foreign gi mi natraga mapan lam gi Burma gi mi naten hairadi asidi aranba oigani na khalli asigi matang sida kopna akhoi gi government agency oigera NIA oigera CBI oigera kopna thijillaga asida maral leiriba mi sing se punishment amasung justice se pigadabani have se demand tawjaningi Myanmar dagi lakpa cookie terrorist sing aduna chatharam khiba attack adu Jammu amadi Kashmir da chathaba oiram labadi India lengak na tuminna leiram gadra haina wahang hangladuna khulga nagnana Assam Rifles leina mai tharam bagi thodok adumak khunja singna haktheng nana uhobada natana KNB amasung PDF terrorist singna chathakhiba attack adugi video footage leiribani masi faubada state asigi home minister na karamna external aggression na te haribano hanglakli tronglaubi bomb attack amadi atei thodok kaya namsinduna thambagum Z choro namli amadi wangli attack chathakhiba asisu chayol ama helaba fauba lengakna namsinduna thamnaba honare haina kokomigi wangangloi shanta nahakpamna phongdorakhi sidagi aina lepiba jaga sidagi just nearly 50 to 100 meter 70 meter gum boy ko 100 po yorum da mande sidai da border pillar si leire ko aduga kakhalai ba mi sing si mamang da lambi ma le sidagi karakpani they started firing and then moina si mahom je mai thadu hai fare akoi gi border pillar se fencing lei taba jaga oi bagi moi changa ga mai thabiram ma bane haina su lor je khunja se yam le hauda da ngam haude na su lor je adubo sigi nakan da yelom da lei sida yam na nakpada sidagi just 5 to 10 minutes ta khongna la su yobu ya ba Assam Rifle kemam le sigi kem se kari tor le hoge ji sakana khumam thok tabra sine akoina haijening se ko ani subada lami ba mi do amani la amaga nungdang hing da tharam manate ko minnu owi video mayam leire khunja sing gi explanation mayam lei haibe explanations mayam sigi marakta Manipur government amadi Manipur gi home department na hojik phauda hafta amena lanthora basi phauda atopa thodok sing handak thokiba atopa thodok sing tronglaubi oigera ama oigera even ngarang han tupul gi thokpa thodok everything je namjal laga chanai funai na laga thamba dona sijo dum chanai na laga loisan gi haibagi government gi mong man base who were the culprits mi kya lamino kanano kadom de changak pano what are their whereabouts what are their ID moise kana no ga ise kaim verify to bida praja da la ga cheng bura amaga uje habi do alu bura amaga piramaga alternative arrangement to gani na haibase akoi Manipur miyam na penbam tok prasine Indigenous Peoples Forum Manipur gi convener Ashang Kasar nasu thodok asi external aggression ni hairaduna athubada khunja singi mayum makai sagadabani hairakli aggression ni external aggression ni haibase phajana mayek sengkhrabani masida muka controversial leiningai su leite masi foreign gi khud yaubadegi sumaina thokibani aduna external aggression se akoina strongly condemn tawe aduga state lengakna athuba matamda masi amuka semjan sajan biraga state ki security forces matik chana thamlaga akoi border se ngak sengadabani adu hojik pillar leiribase se 92 93 aduga 101 haiba se sigi border pillar manak sida kaka hairiba aduga joro hairiba se si leiribani government na masi thau sadadna sumaina dum chathara laiba taradi masi mayamar da atopal lebak jati da lebak se Manipur se pithokrage haibra haibna akoi de maduda oina akoi condemn tawrakani
India government na kari haira ino Home Minister na kari haira ino jungle da leiba kari gumba posak ama phaw satellite na mapping tawduna loima unaraba matam sida sida thokpa army camp manak nakna sidai da thoiba phawda masidai da kaimta haidana usannadana leiba habse Manipur miyam gi damakta Manipur government leitre na ekhoina lawe Indo-Myanmar border की ख्वाइदगी मरु ओइबा मफम ओरिबा सुंगलबा कामजोम डिस्ट्रिक्ट की मनुंग चना सु लेरिबा जेट चोरो नमली अमसुंग वांगली दा थोकलिबा सुंगलबा अटैक असि मणिपुर लेंगाक अमसुंग इंडिया लेंगाकना तराइना लफम थोकते हारिबा मफम सिदा चथरगलिबा सुंगलबा अटैक असि इंडिया लेंगाकना मफम सिगी मियाम अमसुंग नामखै नाकनबगी दमत थमखिबा इंडियन आर्मी मरुवेना असम राइफलना मतम चाना थबक तोरमलगदी हारिबा सुंगलबा थौदोक्सी थोरमदबा याय हाइबसिनी असिना मरम ओरकान मफम सिदा लेरिबा खुंजाचिंगना लेरिबा असम राइफलसिंगदा थाजबा थमलक्तबा सेंट्रल फोर्स थाजब थमलक्तबद मरम ओरकांदा बखोगी लाखदब पुंसीदा करी ओरकदगी हाबगी नुंगांबा होजिमक्सु लैरी मदुगी मथक्ता होम मिनिस्टर गोविंदास कोंथोक जमना फॉरेन एग्रेशन नते हाइना यामना चौकथोर ngang wangang duna maram workanda hariba lusingbasi mafam sida leriba ngamkhai chauta leriba miyamna lamdam sigi lusingba ama ni haibagi chokthok chaba adu poktri maram maduna asimbaba home minister gi maikai digi tarai tarai na phongtok ki wafam asi kadai phabuga chumbage hariba thongdok asi foreign aggression oibra natraga chap chaba madugi chap chaba wan thokama थिजलकांदा म्यामदा खांगनबगी तंगाई फदब लेरी मदुगी मथक्ता लेगाना नांगा की ओबे वांगांगांग कांदा ngasi bawa hanna yengdबगी फिममै तारिबा लंबी थोंगी खुदोंग चादबा मई सिंगी निंथिदा फंगदबा एरिया सिदा हेना मियंग चंगदुना मखाताना असुमबा म्यांमार बेस तोबा केएनबी अमसुंग पीडीएफ ना चिंगबा तोंगान तोंगान टेररिस्ट ग्रुप सिंगना चाथरगलबा अटैक असिदगी ngaktongdaba ngamkai sambalingthina khajinba amasung security gi oba section thorangsi section na lokhatpagi tangai phadaba maleri hawjigi oina camera person join arambang loina paudum jariba rc mangangcha jet choro kamjong district